ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯑꯣꯏꯕ ꯂꯥꯏꯕꯛ ꯊꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯈꯥꯏꯕ ꯂꯨꯞ ꯀꯌꯥ ꯑꯃ ꯃꯁꯣꯏ ꯇꯥꯕꯒꯤ ꯃꯃꯤ ꯑꯃ ꯎꯔꯛꯄ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯁꯦꯠꯄ ꯋꯥꯐꯝ ꯑꯃꯇ ꯂꯧꯕ ꯉꯝꯃꯛꯇꯕꯗꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯋꯨꯃꯦꯟꯁ ꯋꯤꯡꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯗꯥꯡ ꯆꯔꯥꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯉꯔꯥꯡ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯔꯥꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯒꯪꯒꯥ ꯑꯃꯗꯤ ꯏꯃꯥ ꯄ꯭ꯔꯃꯣꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯊꯣꯡꯅꯔꯦ ꯑꯗꯨꯒ ꯁꯤꯡꯖꯃꯩꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯋꯦꯇꯤꯡꯁꯤꯗ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯒꯤ ꯅꯥꯀꯟꯁꯤꯗ ꯏꯃꯥ ꯑꯅꯤꯁꯤꯅ ꯐꯣꯡꯅ ꯂꯦꯞꯄꯒ ꯏꯔꯩꯄꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯒ ꯑꯣꯟꯅꯒꯅꯤ ꯏꯔꯩꯄꯥꯛꯀꯤ ꯉꯝꯈꯩ ꯀꯥꯏꯒꯗꯕ ꯑꯣꯏꯔꯒꯗꯤ ꯊꯋꯥꯏ ꯊꯥꯗꯣꯛꯄꯗ ꯄꯥꯝꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗꯨꯅ ꯃꯥꯡꯗ ꯊꯥꯔꯒ ꯍꯧꯖꯤꯛ ꯏꯃꯥ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏ ꯆꯔꯥꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯦ ꯆꯪꯁꯤꯜꯂꯤꯕ ꯏꯃꯥ ꯑꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯋꯨꯃꯦꯟꯁ ꯋꯤꯡꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯕꯤꯔꯤꯕ ꯏꯃꯥꯁꯤꯒꯤ ꯃꯐꯝꯗꯒꯤꯁꯨ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯣꯠ ꯂꯩꯕꯒꯦ ꯑꯗꯨꯒ ꯀꯔꯝꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯌꯥꯕꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯤꯕ ꯂꯩꯄꯥꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯪꯇꯥꯏꯅꯕ ꯄꯨꯔꯛꯀꯗꯒꯦ ꯂꯣꯏꯅꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯩꯄꯥꯛ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯊꯝꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯒ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯔꯛꯀꯦ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯨꯡꯊꯥ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯌꯥꯝꯅ ꯃꯑꯣꯡ ꯁꯨꯡꯈꯟ ꯈꯜꯂꯨꯗꯕ ꯊꯕꯛ ꯑꯃꯒꯤ ꯃꯑꯣꯡꯗ ꯆꯠꯊꯔꯛꯄ ꯑꯗꯨꯒꯨꯝꯕ ꯌꯨꯝ ꯃꯩ ꯊꯥꯕ ꯃꯤꯒꯤ ꯃꯌꯨꯝ ꯃꯀꯩ ꯇꯥꯟꯊꯣꯛꯄ ꯃꯤꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕ ꯃꯤꯒꯤ ꯂꯟ ꯊꯨꯝ ꯃꯥꯡꯍꯟꯕ ꯇꯧꯔꯛꯏꯕ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯔꯤꯂꯦ ꯆꯠꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯇ ꯔꯤꯂꯦ ꯆꯠꯄ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯏꯟꯅꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯍꯦꯟꯕ ꯊꯕꯛ ꯇꯧꯔꯛꯄꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯇ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯂꯕꯔ ꯕꯨꯂꯦꯠ ꯑꯗꯨꯒ ꯃꯈꯜ ꯃꯈꯜꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯗꯅ ꯈꯣꯠꯇꯅ ꯂꯝ ꯍꯦꯟꯍꯟꯗꯅꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯠꯊꯔꯛꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯤꯂꯦ ꯆꯠꯄ ꯃꯇꯝꯗꯨꯗ ꯔꯤꯂꯦ ꯆꯠꯂꯀꯥꯟꯗ ꯂꯥꯎꯈ꯭ꯔꯤꯕ ꯈꯣꯜꯂꯥꯎ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯆꯩꯈꯤꯕ ꯃꯤꯆꯩ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯒ ꯇꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯩꯇꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯂꯩꯇꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯠꯇ ꯇꯣꯉꯥꯟꯅ ꯃꯈꯣꯏꯁꯤ ꯖꯥꯠ ꯑꯇꯣꯞꯄ ꯑꯃ ꯐꯣꯔꯦꯟꯗ ꯂꯩꯕ ꯃꯤꯗꯧꯅ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯗ ꯌꯥꯎꯗꯕꯗꯧꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯗꯨ ꯇꯧꯍꯩꯗꯕ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯃꯗꯨ ꯑꯍꯣꯕ ꯂꯩꯔꯦ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯗꯨꯃ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯏ ꯃꯁꯤ ꯆꯞ ꯆꯥꯕ ꯈꯟꯊꯔꯨꯔꯀꯥꯟꯗꯗꯤ ꯑꯁꯨꯝ ꯆꯠꯊꯔꯛꯏꯕꯁꯤꯅꯗꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯇꯥꯔꯤꯛ 3ꯗ ꯍꯧꯔꯒꯁꯨ ꯇꯥꯡ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯇꯥꯡ 10 ꯐꯥꯎ ꯈꯔ ꯊꯦꯡꯊꯔꯕꯗ ꯇꯥꯡ 35ꯒꯤ ꯃꯅꯨꯡ ꯐꯥꯎꯗ ꯑꯩꯈꯣꯏ ꯐꯖꯅ ꯁꯦꯇꯜ ꯇꯧꯔꯀꯥꯟꯗ ꯃꯗු ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯂꯣꯏꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯊꯤꯜꯍꯧ ꯇꯧꯔꯀꯥꯟꯗ ꯀꯔꯤꯃꯠꯇ ꯍꯟꯅ ꯌꯦꯡꯗꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯃꯤꯠ ꯁꯥꯍ ꯊꯥꯔꯛꯑꯝꯃꯦ ꯑꯃꯤꯠ ꯁꯥꯍꯅ ꯅꯥꯀꯜ ꯑꯅꯤꯗ ꯍꯥꯏꯔꯝꯕ ꯄꯣꯠ ꯏꯃꯥꯟ ꯃꯥꯟꯅꯗꯕꯗꯧꯅ ꯍꯦꯛ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯁꯤꯅ ꯏꯟꯗꯤꯌꯥꯅ ꯇꯧꯔꯤꯈꯩ ꯌꯥꯔꯕꯗꯧꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅꯤꯁꯇꯔ MLA ꯍꯨꯝꯐꯨ ꯑꯁꯤ ꯃꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯁꯦꯡꯉꯕ ꯏꯗꯨ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯅꯣ ꯀꯗꯥꯏꯗ ꯆꯦꯟꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯇ ꯄꯣꯛꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯇꯧꯔꯛꯏꯕ ꯄꯣꯠꯁꯤꯗ ꯑꯩꯅꯁꯨ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯈ꯭ꯔே ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯗꯤꯃꯥꯟ ꯑꯃ ꯇꯥꯟꯕ ꯃꯇꯝꯗꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯒꯦꯠꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯤꯇꯪ ꯅꯛꯁꯟꯕ ꯐꯥꯎꯕꯗ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯤꯡꯕ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯇꯧꯅꯤꯡꯕ ꯃꯐꯝꯗ ꯇꯧꯕ ꯃꯇꯝꯗꯅ ꯁꯦꯀꯨꯔꯤꯇꯤ ꯁꯨꯡꯂꯩ ꯂꯩꯇꯕ ꯂꯝꯖꯥ ꯁꯔꯥꯗꯧꯅ ꯂꯝ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯖꯥꯇꯤꯁꯤꯡꯗꯨꯅ ꯇꯧꯕꯗꯅ ꯌꯥꯕ ꯍꯥꯏꯕꯁꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯁꯤꯜꯂꯒ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯉꯦ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯆꯠꯊꯔꯛꯏꯕ ꯀꯩꯅꯣꯁꯤꯗ ꯃꯤ ꯀꯌꯥ ꯁꯤꯔꯣꯏꯗꯧꯕ ꯃꯤ ꯁꯤꯔꯕꯅꯤ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯂꯥꯟꯗꯥꯔꯛꯄ ꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯛꯄ ꯇꯥꯔꯒꯗꯤ
ꯂꯟꯗꯥꯔꯛꯏꯕꯗꯨꯗ ꯀꯔꯝꯕ ꯐꯣꯔꯁꯅ ꯉꯥꯛꯀꯗꯧꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯑꯥꯏꯟ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯉꯥꯛꯐꯝ ꯊꯣꯛꯄꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯉꯥꯛꯐꯝ ꯊꯣꯛꯄꯅꯤ ꯄ꯭ꯂꯁ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯉꯥꯛꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯉꯥꯛꯇꯗꯅ ꯃꯤ ꯁꯤꯒꯠꯂꯛꯄ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯃꯥꯡꯉꯛꯄ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯟꯁꯤ ꯀꯟꯗꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤ ꯀꯟꯗꯕ ꯌꯥꯗꯕꯅꯤना ꯑꯩꯈꯣꯏꯒꯤ इज्जत कन्दबा यादबनिना अखोइगी पुंसी कन्दबा यादबनिना अखोइ volunteer ओइना मणिपुरगी नहासिंग थोला कांदा ममासिंग नाक सेला कांदा मणिपुर सिंग असि फाउबा ngaktana lai हाइबसे मसि मणिपुर गवर्नमेंट अमदि इंडिया गवर्नमेंट ना खंगदबनि लोइना ना पृथ्वीगी मिपुम खुदिंगना मसिदु खंगबिबम थोइ हाइबदुनि अइना थमजरिबा अदुगा लोइना ना ngasi बाउदा चथरइबा असिदा कुकीना कापागा मैतेना प्रोटेक्शन तौबनी ngarang su tuminna leiderba aduda karigumba lawda chatlakanda hidak kapa chatlakanda madaiduda tungdagi kapa akanda siding sita hingba haibase makoina asum masum kapa aga maiteina asum masum ngakpagi style je asum leigadawbu oiragadi India government and the Manipur government na masigi thabakse aikoi chungyaw yawba ngamaroi maiteidu kukiga hanaro haiba ama clear oina lawkokpiba ama sangi adu oiba taragadi maitai masasu akoi ngamnanaba kapa hairasu haitrasu tamba tare nupisu angang tawrakanda aikoi lanthing najarage aduga ngasi phawbada laina loichinba yaba thabak asibu punishment piba ngamdaba outside tagi lakpa mibu detention tawba ngamdaba deportation tawba ngamdaba aduga su oiniba kukisinbu makoigi ground room thugaibada ground room thugaibagi punishment piba ngamdaba adumba sarkar se aikoina masigi sarkar se aikoina penjate masi tawbam thokdaba sarkar gi niyom nate masi tawbam thokdaba thaba amani aduna ngasi phawda aikoina leirei ba sida aikoina aduki mati wana hingiba aduga lan loire haraga karida loiriba lan loiba taragadi kai jenu tuigi jenu mafam je na koi gi lam oirabani masida hanjalaga leiruro yung kai phajana saba natraga saba iduna kona laaga su magi compensation thangbam thokona kona laaga su masidagi di noi na yum na kai hanjanba yarani haidana haiba sunnatana lan loire na lauraga ngarang kapai iduna karamba lan mawongno kanana neglakpano India government na negleibra Manipur government na negleibra haiba je aikoi punamak jamam nare aduna aikoi na ngasi phawbada तौरईब थबकसिदा सरकारना थवा साबिरक्त्रगदी दिल्लीदा ngame दिल्लीदा एकोई ताबिरक्त्रबनिना एकोई आउटसाइड दा चलकांदा एकोई आउटसाइड कंट्री दा चलकांदा UN दा चलकांदा मदुगी थबक चथबा याबा कया अमा लेरगदी एकोई तौगे ना खाली अदुगा लोइनना UN दा थारिबा थादना सी खंगहनबा एकोई लांदबनी हाइबा पोचे खंगनबा अमा चंगी मखल मखा कया मरुम अमा चथरकीगनी हंदक चंगछलिबा सीद्रिफा बचरा हेमबगी खोजंग असिना मसिका मना ओइना तारकद्रबा अदु ओइबा तारगदी एकोई अकनबा खोजंग अमगा लोइनना चंगछिलकपा लोइनना एकोइना करी दौबा याबगे ना हाइबाबु एकोई इंडिया दा तिल्लुबदगी इंडिया ना एकोई ngapi sembidrabenina एकोई बु ngapi sembigadौबा मणिपुर बु ngapi sembigadौबा इसा इसुजिंग तुंगथोरो ओ एकोई पुन्ना ngakinarasi एकोई इंडिपेंडेंट मणिपुर हाइना लौथोदि हाइबगी खोंगमसि लाखबगी तंजासि इंडिया गवर्नमेंट अमसु मणिपुर गवर्नमेंट ना पीबनी मदुगा तहोलगा दोरिबनी अदुना फंगब नत्रगा फंगदबा इंडिपेंडेंट हाइबदुना मखल अमदा लेरगा एकोईगी लानसे लेफनबगी नमका अथुबा मतंदा सरकार अनिना सुंजन बिरकांदा डिवाइड रुन सानदबिदा लोन पॉलिसी प्रोग्राम यातना अमगा हिंसीनदना अमगा हतोंगा नबगी पॉलिसी तौबगी महुता शांति ओइने हिंगनबा सरकार अनिना पुरपुइदउ नतबा तारगदी मखल कयागी थबक चंगछलकनी चंगछंगदरिगे थबक असिदी आइने हेक्ता ngasi लाउथोकांदा डिसीजन लौबा यादबनिना मियामगा पुल्लकांदा अखोई करी दौसिगे हाइबगी स्टेप टू द लोकल कांदा अखोई चप चाबा फिरे फमा अखोई शांति ओइना इंगना चिंगना पानबा लमदम अमा ओइना नबगी दमका होनजरखिनि हाइबा वफमसे आइना कॉम्बिंग ऑपरेशन चथरपसिगी मतांगदा आइना थंजनिंगबजे करिनो हाइबा तारगदी हुजि कॉम्बिंग ऑपरेशन चथबगी मथौ तादे मरमदी आसोंदा चिन कुकी चंगकपा ngakpa ngamdaba India government gi security force amadi state force sinjina
ꯀꯔꯤꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯇ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯡꯁꯤꯗ ꯏꯝꯐꯥꯜ ꯑꯣꯏꯔꯣ ꯑꯦꯅꯤꯋꯦꯌꯔ ꯃꯐꯝ ꯑꯃꯗ ꯑꯣꯏꯔꯣ ꯀꯣꯝꯕꯤꯡ ꯆꯠꯊꯔꯀꯥꯟꯗ ꯃꯗꯨꯗꯩꯗꯨꯗ ꯊ꯭ꯔꯤꯇꯟ ꯇꯧꯔꯒ ꯀꯤꯍꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯍꯥꯞꯀꯠꯄꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯁꯤꯕ ꯀꯤꯗꯅ ꯊꯦꯡꯅꯔꯛꯀꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛ ꯆꯠꯊꯒꯗꯕꯅꯤ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯈꯨꯠꯂꯥꯏ ꯐꯪꯕ ꯇꯥꯔꯒꯁꯨ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯗோ ꯆꯞ ꯆꯥꯅ ꯄꯨꯈꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯆꯞ ꯆꯥꯅ ꯃꯃꯥꯁꯤꯡꯅ ꯄꯤꯊꯣꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯟ ꯇꯧꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯂꯥꯟ ꯇꯧꯔꯀꯥꯟꯗ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯃꯗꯒꯤ ꯂꯝ ꯁꯝ ꯄꯪꯂꯥꯛ ꯂꯥꯛꯄ ꯄꯪꯂꯧ ꯇꯧꯕ ꯃꯥꯒꯤ ꯇꯧꯖꯔꯛꯄ ꯑꯃ ꯁꯛꯇꯤ ꯁꯤꯖꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤꯗꯤ ꯇꯁꯦꯡꯅ ꯁꯄ꯭ꯂꯥꯏ ꯇꯧꯔꯀꯥꯟꯗ ꯇ꯭ꯔꯛ 3-4 ꯄꯨꯁꯤꯜꯂꯀꯥꯟꯗ ꯂꯝ ꯑꯇꯣꯞꯄꯗꯒꯤ ꯄꯨꯁꯤꯜꯂꯀꯥꯟꯗ ꯃꯈꯣꯏꯅ ꯕꯣꯝ ꯁꯥꯕꯒꯤ ꯐꯦꯛꯇꯔꯤꯒ ꯍꯥꯡꯗꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯊꯤꯡꯗꯕꯅꯣ ꯃꯁꯤ ꯏꯟꯗꯤꯌꯥꯗ ꯂꯩꯇ꯭ꯔꯕ ꯂꯝ ꯑꯃꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯗ ꯂꯩꯇ꯭ꯔꯕ ꯂꯝ ꯑꯃꯔꯥ ꯑꯗꯨꯅꯗꯤ ꯐꯦꯛꯇꯔꯤ ꯊꯤꯡꯕ ꯉꯝꯗꯕ ꯈꯨꯠꯂꯥꯏ ꯊꯤꯡꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯟꯅꯔꯀꯥꯟꯗ ꯂꯝ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯤꯒꯤ ꯄꯨꯟꯁꯤ ꯍꯥꯠꯂꯒ ꯂꯃꯟ ꯈꯨꯡꯒꯅꯤ ꯍꯥꯏꯗꯅ ꯇꯧꯔꯛꯏꯕ ꯑꯗꯨꯒꯨꯝꯕ ꯖꯥꯇꯤꯁꯤꯡꯁꯦ ꯃꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯖꯥꯇꯤ ꯑꯃ ꯅꯠꯇꯦ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯈꯣꯏꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝ ꯄꯤꯌꯨ ꯍꯥꯏꯗꯅ ꯆꯦ ꯊꯥꯔꯀꯥꯟꯗ ꯃꯗꯨꯗꯩꯗꯨꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏ ꯃꯈꯣꯏꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯊꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯗꯤꯁꯤꯖꯟ ꯂꯥꯛꯑꯀꯥꯟꯗ ꯍꯣꯠꯅꯒꯗꯧꯕ ꯄꯣꯠꯇꯨꯗ ꯃꯩꯇꯩꯗ ꯂꯥꯟꯗꯥꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯅ ꯈꯟꯖꯕꯗ ꯑꯗꯨꯅꯅꯦ ꯑꯩ ꯍꯥꯏꯁꯦ ꯃꯈꯣꯏꯁꯦ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯖꯥꯠ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ 1993ꯗ ꯑꯩꯈꯣꯏꯒꯤ ꯑꯦꯝꯁꯨꯅ ꯑꯩꯈꯣꯏꯒꯤ V.K. ꯅꯥꯔꯥꯌꯟꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯨꯗ PR ꯊꯝꯃꯤ ꯒꯕꯔꯃꯦꯟ ꯂꯩꯔꯤꯉꯩ ꯀꯥꯟꯗ ꯃꯗꯨꯗꯩꯗꯨꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯊꯝꯈꯤ ꯃꯗꯨꯗꯤ ꯑꯦꯒ꯭ꯔꯤꯃꯦꯟꯗꯨꯗ ꯌꯥꯎꯔꯤꯕꯗꯨ ꯗꯤꯇꯦꯛꯁꯟ ꯑꯦꯟ ꯗꯤꯄꯣꯔꯇꯦꯁꯟ ꯇꯧꯕ ꯌꯥꯕꯒꯤ ꯆꯦ ꯑꯃ ꯐꯖꯅ ꯏꯅꯔꯒ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏꯔꯤ ꯑꯁꯥꯝꯗ ꯃꯤ ꯂꯥꯛ 19-9 kailangan di taure aduga diport tawba ngamdana leire madumaina taraga tugani haibudi asam ga aikoi ga khenaba lei asam da hujiki haiba agreement ji leite aikoi gi agreement leibina maram orakanda detection tawba amasung deportation tawbagi hak zawba lei aduga aikoina detection tawrakanda deportation tawbuji ngamdre na khaladi deportation tawgadori mafamse mayumdu makoi gi lamdu चंब यादवना मरम वरकांदा मणिपुर की एकर असुक नत्रेरगल असुक पापा असुक चावबा लमसिदा अपोपदगी चंगपा कोई चिन कुकी सिंग ब्रह्मादगी चंगपा चिन कुकी सिंग से मसे अखोगी रिफ्यूजी ओइना थम्मे हाइदना मसी इंडिया गवर्नमेंट खंगलकांदा वर्ल्ड कइनोदा मालेंगी अखोगी लमाइसिदा फजना थम्बा अमा चंगी अदुना तना नमपुदा yung sajanba nampuda kopi sajanba taurera kanda makan makangi paisa makangi migi puchi mangalaga kana paisa na MLA minister da paisa piraga manipur laigani haibududi madudi MLA minister na su yabam thote madu yari bai MLA minister jingu angau bai MLA minister ni lagi naisu mapung pana tamang taba kari haigani haibudi laisu khangdaba lagi nairaga su laisu khangdaba adu loinana thika khara tawruraga adagi for khara laloluraga paisa pairaga MLA lepa yarani mi leiba yarani na tholopa adu MLA minister ne administration tawba lam oiragadi masi amangba mo oigani adu loinana masi tawbon thokta pot amsu oi aduna bombing operation haibase manipur gi tampakta bombing operation tawba yaroi mama singna pambom tingna laugani adu loinana mapan nataba manungi singda leiriba kuki singi kulai sing factory sing leiriba mayagde masi loina thidoga bombing tawba ngamdragadi manipur tampakta bombing operation tawbagi system thuna thadu haibase masi thamjari aduna yaroi haibasini aikoina manipur gi tampakta bombing tawba yaroi haibase koi chap chana hairi aduga chap chana su lepgani haiba wafam jini thujari ba tingaragi assembly kairaga matam
ꯂꯦꯞꯇꯅ ꯌꯩꯊꯣꯛꯑꯦ ꯀꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯨꯗꯤ ꯁꯔꯀꯥꯔ ꯑꯃ ꯄꯥꯜꯂꯤ ꯀꯥꯏꯅ ꯄꯪꯂꯥꯎ ꯂꯥꯎꯊꯣꯛꯄꯗꯨꯅꯤ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯈꯜꯂꯤꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯆꯤꯡꯅꯕꯁꯤꯁꯨ ꯂꯩ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ ꯇꯧꯕ ꯈꯛꯇꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯉꯔꯥꯡꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯣꯡꯃꯈꯛꯀꯤ ꯐꯝꯒꯗꯧꯕ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯀꯥꯏꯕꯅꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯃꯔꯝꯗꯤ ꯏꯁꯨꯁꯦ ꯀꯔꯤꯅꯣ ꯏꯁꯨꯁꯦ ꯀꯔꯥꯏꯗ ꯂꯩꯔꯤ ꯇꯥꯔꯒꯦꯠ ꯀꯔꯥꯏꯗꯅꯣ ꯀꯔꯥꯏꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯁꯣꯜꯕ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯒꯤ MLA ꯍꯨꯝꯐꯨꯁꯤꯅ ꯂꯦꯞꯄ ꯉꯝꯃꯣꯏꯗꯧꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯔꯤꯡꯖꯦꯜ ꯂꯩꯇꯕ ꯌꯥꯝꯅ ꯃꯩꯇꯩꯔꯣꯟꯗ ꯍꯥꯏꯔꯒꯗꯤ ꯊꯤꯌꯦꯅ ꯍꯥꯏꯒꯗꯧꯕ ꯄꯣꯠꯇꯤ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯒꯗꯤ ꯃꯔꯤꯡꯖꯦꯜ ꯐꯨꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯅꯤꯡꯈꯥ ꯇꯝꯅ ꯍꯤꯡꯖꯔꯝꯒꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯏꯄꯥ ꯏꯄꯨꯒꯤ ꯏꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯤꯔꯤꯖꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯍꯤꯡꯖꯕꯅ ꯈꯔ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯂꯩꯔꯛꯄ ꯏꯁꯦ ꯑꯃꯣꯠꯄ ꯈꯔ ꯂꯩꯁꯜꯂꯛꯄꯗꯧꯅ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯦ ꯐꯖꯅ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏꯗꯧꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯃꯣꯏꯗꯧꯕ ꯑꯔꯥꯟꯕꯗꯅ ꯃꯁꯔꯨ ꯑꯣꯏꯔꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯣꯏꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯗꯕ ꯀꯥꯏꯕꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ CSO ꯃꯌꯥꯝ ꯑꯃ ꯅꯍꯥꯟꯋꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯐꯝꯅ ꯂꯥꯎꯔꯝꯃꯒ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯛꯄꯁꯦ ꯁꯤ ꯃꯇꯥꯡꯁꯤꯗꯗꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯅꯤꯡꯉꯤ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯃꯨ ꯍꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯍꯥꯏꯗꯕꯁꯤ ꯃꯣꯏ ꯃꯅꯨꯡꯗ ꯀꯔꯤ ꯈꯟꯅꯔꯤꯕꯅꯣ ꯈꯪꯗꯦ ꯀꯔꯤ ꯈꯟꯅꯔꯒ ꯀꯔꯤ ꯂꯥꯎꯊꯣꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯪꯗꯦꯀꯣ ꯑꯗꯨ ꯑꯩꯈꯣꯏꯗꯗꯤ ꯑꯣꯄꯟ ꯑꯣꯏꯗꯕꯅꯤꯅ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯝꯃꯨ ꯍꯥꯏꯅ ꯂꯥꯎꯔꯒ ꯉꯔꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯀꯔꯤꯝꯇ ꯉꯁꯤꯐꯥꯎꯕ ꯃꯔꯣꯟ ꯊꯣꯛꯇꯕ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ngasi hayengga tholakka ngasi thoktraga hayengga tholakadra khangdre adubu hujikti si SOC aikoigi manipur je kanna launaruraga adu tawgadra ka haina khanbagi pot oina leirabra haibagi pot kharasu akoidi adum singnajai aduna aikoidi mama amo oina ngarang assembly phamda ba haibase mosi manipur sarkar se aikoigi pakhum piba ngamaroi doba pakhum piningai leitraba aran ba khadana yumpham oiraga administration tawraba sarkar amo oire haibani aina thamjani ba madu bela ngapsida ha pali bela ngapsa milang koza baze wat la khoga mo ngama la ba la pali bela ngapsa ko micham pra la sin masi prajajinjina akoigi pendaba thajadaba pole basi makoigi administration system sinani akoini tawri ko sinani tawba kabdabu aina manipur sarkar da thajaba amadi ammi madudi makoina mabung sengna MLA humpu di manungda tara warakpang ngamgidraba oiragasu yang khaijida mathoi sengna manipur leibak se kaiba yaroi ipa ipuna thamamba leibak ni madudagi bau jikti the India the mars tawrudagi aikoigi square kilometer ji pichallaba asibu ngapang ngamge haiba taragadi MLA yang khai huje mathamoi sengna thamok tawraganda makoigi administration chumna tawraganda ngapang ngangani nataba taragadi masi kharo wagani aduna aina thajaba thamibadi mabukchen chengu administration thajana taw achum aran khaido kanda hajama wayel amada kanana chumino kanana lalino masini kanana handokadobno kanana handingadobno haiba pochi te phajana neina rakanda sarkarna achumba phire bama lawrokpa matamda soidanbagi kainosi bagi lalachi boisalakanda people chicken like lapkama soidan boirkani haibagi thajabadi lay aduga mabuk sengatamdana sum leiragadi prajana phire mamadi soidaran lawrokani haiba wakamjai tanja yengbagi oirambasu yai ngarang si moi yaudre aduga tawba khakti Churachandpur gi maitai singji Churachandpur gi district ta challabani aduna makoi gi kendra da thadariba mangi MLA minister oiriba singsina lepi basi wasak amaga loina na lepi bani aikoi aigi praja ngakani aigi praja asoi ngam tholoi haidana wasak amaga sangiba adugumba MLA jingduna maitai vote piri mamaitai singbu yengantaba haibase masaisida Indian gi constitution de matam gaijarabani aduga loinana masaisida hujik CSO singna hujik tingma laudrgasu soidanamaki laurakani aduga loinana aikoigi MLA minister singjuna
ngarang laktiba misingdo ngasi mifam ama phamakanda moigi cabinet mifam ama phamakanda ngarang gi miyoi singdo madai du kari action lawgado boge haibadu khana biram pasu yai khana pham thoi aduga loinana aigi mot oinadi angkil gi mot oinadi aina thamjaning ma wafam di kari gi damakta MLA tara aduda assembly na warak ngamdri bano moy the punishment piba ngamdri bano madugi sak saba wahan thokto praja biyak da khangalu natraga di makhata ba kungjang sida yamna asigi marakta administration da yauri ba miyoy amani aduna makoy ahumna wa amata thogak ba haibase masidi ima hoye aduki matik ningamde mama singjina kuki gi mama sing oiro baitei gi mama sing oiro aduki matik thawai sokna kapnaraba launaraba matam sida leibaki mapi mapane haina thoganda sai thakutang gi naga wangang basu yaukre aduga hauji karigumba settle amata tawdana karigumba voice amta thokdana tuminna laisanba haibasida aina matang sida thumjaningba aikoigi nupi si aikoigi decision making de yahonde aikoigi ruling de sijana respect tawde kote na aikoina tanjari ba demand mayam sida makoi ahumda thajaba thamaga nupi singjina makoi ahumna nupi singjigi awang thakta pukhalakani aduga nupi singgi damakta discussion tawrokani haiba swang na thanjani basing adu akoina hujik phawda marol lolak